Mathematics amadi modern science ki yumpham khudingmak Vedadagi lauraga nongsup lamgi colonizer singna Bharat pu lam khudingda namthanabagi damak Veda haibasi mythology ni haina haijinki achumba wafam sibu praman pinabagi damak mamangda tangkak ani puthokraba Veda amadi modern science ki aroiba ahum suba tangkak ngasi Kudol Tamzari Hana Mamangi Tankak Singjengbi Hogdaba Mapang Singna Manipur Bhagavat Foundation gi Facebook page amadi YouTube channel singdagi Veda amadi Modern Science Part 1 amadi 2 mityeng tabiyu Loinana asigumba video kaya leptana puthoraknabagitamak Manipur Bhagavat Foundation gi YouTube channel bu subscribe tabiyu amadi Facebook page pusu like amadi follow tabiyu Mahabharat pu asengba itihas ki thaudokni haina takliba samudragi ironnungdagi phangliba Bhagavan Sri Krishna ki Dwarka shahar gi mathakta awang bharat phangliba ariba archaeological site kaya gi manungdagi kunthraga manga henbada phangliba machak singsina Mahabharat ki praman kaya amashupiri Mafam sida phangliba ariba chapu kolik kaya shana lupagi polum sing yot ki kulai kaya sinasu Max Muller gi Aryan invasion theory asi sathina lali haiba takli Hastinapur da lairamba meeoi sing achauba ichau amana maram oiraga Kausambi da laiki haina Matsya amadi Bayu Puranda hairi Archaeology ki oiba machak singna Hastinapur da achauba ichau thoki haibasi praman tauri amadi chapmanaba matamda Kausambi da anauba shahar ama samkhatkibagi khudamsu nauna lainungdagi phangba machak singna takli asigumna Mahabharat lan soknakiba mafam Kurukshetradagishu yot ki ten amadi tana singbasing phangli hairiba kulai singdu thermolumini skin dating tawbada Krista gi mamang sahi lising ani chanipan muk suri haiba kangbang namki amadi chawrakna Mahabharata palliba lan tawkhibagi chahi gasu sanaba haibadu oiri Pandab singbu mayum mai thaduna tanthokluruba matungda amuk hana pikiba lamsing Pani Prastha Shona Prastha amadi Indra Prastha haujikna Delhi gi Purana Kilani haibasi khangle amadi mafam sida phangliba ariba pochai singna satharikliba Sanskriti amadi Mahabharata piriba matam singa chanabasu oibana Mahabharata chingba Vedic Literature shingda hairam liba singsi chumle haibadu takli Vedic Literature shingbu singtha biramba miyamna thoidok khendokna sakanglaraba Vigyanik shing amadi aiba shingdi ahanbada German gi philosopher amadi aiba Arthur Schopenhauer hairami Vedadagi aina yamna wangba taruba asengba amadi khwaidagi maru oiba wakalol sing phangba ngammi anisubada American kabi Henry David Thoreauna hairami ayuk khuding aina aigi wakalbu Bhagavat Gita da iru lujathoi haibadi sengtoi makhatana mahang haibirami Gita ga sangdamnabada haujik matamgi literature singshidi yamna hanthaba amadi magun sukyaw yawdaba haibadu oiri ahum subada English mathematician amadi philosopher Alfred North Whiteheadna hairami Vedanta haibasi meeoibagi pukning wakalna khangba ngamba khwaidagi athoiba maram khudingmakki marambu darshanik oina takliba larikni mari subada atom bomb sabada khwaidagi achauba thaudang lawkiba Robert Oppenheimer gi amadi Bharatna Eigkhoigi guruni haikiba Chinese scholar Lin Yuteng gi wafam sing mamangdasu panjakre masigi mathakta
Hollywood actor Will Smithna Gitana magi nungda leiriba Arjunbu haibadi pukning wakalbu niyom chumna thamba ngamli hainasu phongdoklibani. Vedada yamna advance oiraba scientific technique kaya yauri. Masigi manungda khara amadi hauziki oiba Vigyandagisu henna advance oirami. Delhi da leiriba phut kungani thoi wangba ton taruk makai lumba yot ki yumbi asiga magun manaba yot amata ngasigi metallurgist singna puthokpa ngamdri. Maramdi hairiba yumbi si khutna nungthang tharaga semlamba yot makak amani. Kristagi mamang sahi chahum subada sarambani. Hauzik sahi lising ani yamna helaklaba matam siphawbada kotling amata kadri. Nadir Shahana sahi lising ama chatret kuntraga taret edida top na kaptuna thukainaba hotnarambadasu ngamnamdrabani. Vedic cosmology gi matangda mamangdasu khara panjakre. Vigyanik Carl Sagan amadi Count Maurice Maeterlinck na chingbana Vedic cosmology asi modern science na ngasi phawbada puthokchariba singsiga yamna nakna chatminai haiba wafam phongdokpiramkhre. Vedic astronomy gi matangdasu French astronomer Jean Claude Bailly-na haibirami madudi Greek amadi Egypt ki astronomy dagi Vedic astronomy na liba yamna heli. Ngasi dagi chahi lising mari chamngagi mamangda puthoklamba Tawan michaksing lengbagi angka adu ngasigi modern science na puthokliba table singsiga karimata khenade. Shuwai joy singna Joypur da saramba phut maudra wangba samrat jantra haina kauba astronomy gi khulai asina matambu nutigi second anigi manungda puthokpa ngammi. Asigumba Bharat ki ariba Veda gi Vigyan singsi atop leibak singda lalon itik amadi Sanskriti sing pithok pisin taunabada yauki. Rig Veda da Samudragi lambida atopa leibak singa samnarambagi wafam sing ningthina palli. Masi historian R.C. Majumdar nasu Bharat ki Saraswati torbanda leiramba civilization ga atopa leibak singa lalon itik taunaramba amadi culture sing pithok pisin taunarami haina palli. Masigi khudamdi Kristagi mamang anisuba chahi chada sijinaramba agathokal matamgi sen mayekta Krishna Balaramna chingba haklamliba sina anganba matamda Bharat amadi Greek singi marakta Sanskriti pithok pisin taunarami haibasini. France ki aiba amadi philosopher Voltaire na phongtoklami madudi Pythagoras na Bharat ki Ganga turel mapanda leiduna geometry tamki. Abraham Swedenborg na magi larik History of Mathematics ta hairi madudi ariba matamda prithvi gi mafam khudingda Babylonia, Egypt amadi Greece yauna Bharat ki Vedic mathematics oiriba Shulab Sutradagi tamkiba ngaktani. Saknairaba meeoi anisina haikibagum maru oiba angkagi concept kayadi Vedic angkadagi lakiba ngaktani. Greece ki aphauba mathematician Pythagoras ki mingda leiriba Pythagoras theorem asi mahakna pokadaba chahi lising kaya watlingai matamda iramlaba Satapatha Brahman amadi Shulab Sutra animakta yauri. Masing taragi pawarda kujing oiba decimal system da arembana matangi kalamda puduna chatpa asi Krishna Jajurvedagi Taittiriya Sanghita da yauri. Infinity gi concept amadi binary number system houzik computer da sijinariba asi Vedagi slok singi sanda takpada sijinari. Houzik Google na sijinariba search algorithm hashing technique na chingba si kha Bharat ki Sangit Shastrada ragagi not taknaba sijinarami. Veda da yauriba meeoibana khangba ngamba Vigyan sing amadi
हिस्ट्रीसिंगी सरुकसिंदगी हेन कुप्पा सिद्ध ओइरबा मुनि ऋषि खर नतन खंगबा अमदी लौसिनबदा वारबा मंत्र की सरुक कया अमसु याउरी असिगुम्बा मंत्र सिंसिना महाभारत नचिंबा लानफमसिंगदा खुलाइगी मसुक ओइना सिजनबा थेंगनरी खुदम ओइना ब्रह्मास्त्र नचिंबा हौजिक मतमगी न्यूक्लियर वेपन गुम्बा खुलाइसी पनबा याय हाइरिबा मखलगी विज्ञान सिंसिदी हौजिक मतमगी मियोइबना खंगबा ngambagi wangmada leibagum tawrabassu mantragi nungda prakiti amadi adhyatmiki oiba phongdoktaba sakti kaya yauri haibasimati khangba ngammi brahma gayatri mahamrityunjay amadi harinamna chingba mantra singsi clinical study tawduna yengbada angakpa phangna kanaba kaya amadi tasengna khangba ngamli Florida State University da phongkiba PhD thesis amada changchatta chahi kunmanga mukta leiba nupa nupi kanglup ahumda nongmagi manungda harinam mahamantra minute kunmanga numit kharani yamna chekshinna takpi tambiduna solhanbada masada leiramba stress anxiety hypertension singba kokpa ngambaga loinana phattaba hainabi kaya amashu irai laina thadokpa ngamhalli hairi aduga आध्यात्मिक लंबी चत्तुना मंत्र सिबु थाजन सोंजरब सिंगददी ईश्वर ग नक्सिनरपा अमदी माग लैनरिब मरी सिंग खंगजबा ngамलकप सिंग लई हाइन हाइरी थमजख्रिबा वाफम सिंग सिदी बेदगी मनुंग द ताकलिबा मियोइबना खंगबा ngamba para vidyagi manungi oibani masigi mathakta apara vidyagi sarukna hena pak sauna bedagi manung da takli madumagna Vigyanik sing hangliba amadi khangba ngamlaroidaba wahang ama haibadi aikhoi kadaidagi hori haibasigi paukhumbu Vedagi manungda yauriba apara vidya natraga adhyatmik vidya na takli